Lakhipuronline puthokjaba August ki tang 15 irai numit ki Khomjinba Pao tabirasi. Ahanbada maruoipa Pao. Chandrayaan 3 na thagi kha thangba lemaida mai pakna khongda khiba sida Barak Tampak ki mapari Y Bisal Singha gi mingsu mun aidana lehorgani. Bikram amadi Robert Pragyan gi tabak haukre nimit 13 ni chupna mathau pangthoklaba matung amuk 13 ni mathau lepkani. Chandrayaan 3 gi maipakpa sigi matung Bharatna Aditya L1 mission hauragani haina ISRO gi chairman S Somnath na phongdokre. Humpumapan suba National Film Award fanglaba singi minglaw thokre Romi Maitei gi aikhoi gi yum amasung Saikhom Ratan gi Beyond Blast mana phangrakre. Laikhidraba Oza Thokchom Krisamhun gi maphamda maira katunai kai khumna zakre amasung Akshay Patra Foundation amadi Bisho Hindu Parisatna chana thaknaba polam sing yenthokre. Haujik mapungoi papau tabirasi. Chandrayaan 3 na thagi kha thangba lemaida mai pakna khongda duna Bharat na malem gi ihan hanba lebak ama oina ba hona kibada saruk yakhiba singi banungda Barak Tampak ki mapari Y Bisal Singha gi mingsu mutnaidana lehorgani. Chahi kuntaret rom suraba Silchar Ramnagar tukodagi Yendrambam Bisal Chandrayaan 3 gi mission asida thermal control team da yauriba ISRO gi scientist ni. Yendrambam Khambaton amasung Yendrambam Ongbi Ilarani gi machanupa halni mapabung Y Khambaton Singha soil conservation da divisional officer oina thabaktagi pothaki aduga mama Yendrambam Ongbi Ilarani Silchar Government Girls Higher Secondary School gi ojani Bisal Silchar Collegiate School dagi maipakna 2013 da SSLC pass tawruba matung Guwahati Grammar Higher Secondary School da tamthaki 2013 da Indian Institute of Technology IIT Guwahati tagi Mechanical Engineering da BTech tawki 2014 da campus selection oiduna chahiya simaktada ISRO da join tawki matungda Yendrambam Bisal Chandrayaan 3 gi mission asida thermal control team da yauduna ahing nungtil khaidana mission asi maipakna na bahona duna lakhi Bisal ga loinana scientist singi marakasida Barak Tampak tagi Hailakandi tagi Baharul Islam Barbhuya Lakhipur dagi Joyan Datta amadi Tinsukia dagi Nidhi Sharma su yauri Chandrayaan 3 gi mission asibu maipakna na bahona bada saruk yakiba singilak tagi tomthin oina meitei macha khara saruk yari makhoi gi marak tagi panba yaba singdi Dr. Raghu Ningthaujam Deputy Director Directorate of Technology Development and Innovation DTDI ISRO gi scientist ni Manipur gi Bisnupur jila gi thanga dagi ni hairi aduga Y Bisal Singha ISRO gi scientist ni Chandrayaan 3 mission asigi thermal control team gi member amani Bikram amadi Robert Pragyan gi tabak haukre nimit 13 ni chupna mathau pangthoklaba matung amuk nimit 13 ni mathau lepkani Prithvi gi nimit 13 ni asi thagi nongma ka pangkhakni ISRO na hai thagi khameruda haujik phangliba nimit ki mangal asina solar panel na energy boost tawduna nimit 13 ni mathau leptana pangthokani thagi leimaida chakataruk panba Robert Pragyan na koina chetuna thijin humjin bagi thabak sing nimit mangal leiringai da pangthokani nimit 13 ni amuk thagi khameru asi nimidang oikigani hairiba matam asida Bikram amadi Pragyan Pao phauno bangamdana leigani hairi asumna 13 ni matung amuk hana mathau pangthokani Panbayai thagi khameruda leibak kayana chahi kaya gi mamangdagi yonana bahona bada ngamdaduna lakrabani NASA gi 2013 da thakat kiba Lady spacecraft soft landing tobangam khide China na 2013 da Israel na 2018 da thakat kiba Beresit spacecraft aduga handakta Bharat dagi hana thagi khale maida thungnana bahona kiba Russia gi Luna 25 August ki tang 19 da crash oiki Chandrayaan 3 gi maipakpa sigi matung taboina Bharatna Aditya L1 haina mingthonba nimit ki thijin humjinna bagi mission ama hauragani haina ISRO gi chairman S Somnath na phongdokre Pradhan Mantri Narendra Modi na Chandrayaan 3 gi maipaklakpa sida Bharat macha crore chamaga nifu gi apamba amasung tawbanga mamatiki mami tare haiki Malimgi luchingba kayanasu Chandrayaan 3 na thagi kha thangba lemaida maipakna tabangam kibada Bharat pu thagatpa phongdong narakli Humpumapan suba National Film Award fanglaba singi minglaw thokre Mayang lambam Romi Maitena direction piba Manipuri feature film aikhoi gi yum amasung Saikhom Ratan na direction piba documentary film Beyond Blast mana phanglakre
mayang lambam Romi Maitena direction piba Chingsubam Sital amadi Romi Maitena puthokpa aikoi gi yum film asina best feature film in Maitailon gi mana phangkhre aduga Saikhom Ratana direction piba Konjengbam Susila Leimana puthokpa Beyond Blast na best biographical film gi mana phangkhre Lakhipur subdivision ki manung channel laiba konjang lekai gi retired school inspector Lakhitraba Oja Thoksom Krishnamon gi maphamda maira katuna condolence ki thoroma mangarang August ki tang kun marida Amsu Lakhipur district committee na sinduna Lakhipur town mayol da leiriba Bir Tikendrajit ki mitam mamangda pangthokre thoroma sida Amsu central committee ki general secretary Asangbam Sopon athoba ningsinglup Lakhipur ki Oja Nadia Chan Oja Manithon Lakhipur Municipal Board ki Vice Chairman Leisungbam Robindro Ima Jayanti na chingba miyoi kayana Oja asina Manipuri khunai asigi damak tawbiramba thaudang kaya adubu ningsingduna wafam kaya phongdokhi Lakhipur gi Oja Singh amadi Mahiroi Singh loinana Amsu gi Thomi Singh yauna Laikhidraba Oja gi thawaina lairamnenda ingna chingna leirunaba gi damak thoni jaki haina Ningombam Visit Publicity and Information Secretary Amsu Lakhipur District na khangalakli Manipur da thokliba irang asina maram oiraga Jiribam district ki tongan mafam singda hangduna leiriba relief camp marida lanjen naraktuna leiriba kunja singda Aksai Petra Foundation Guwahati amadi Bisho Hindu Parishad Jiribam na khusamna duna nongmada changdaba yadraba potlam sing ngarang khusinakre tengbang bagi khongset asida Aksai Petra Foundation Guwahati gi member Sudip Chakraborty Bisho Hindu Parishad Jiribam gi president Y. Ashok Kumar Singh, Vice President Sukumar Chando, Secretary Montu Das, Member Biprojit Rai Amadi, Biswajit Rai Sarujaki. Akoi Jiribam da leba Bishay Hindu Parishad ka adegi akoi Tripura da leba Akshay Patra Foundation haiba organization ani si khusam naraga akoi hujiki Jiribam da leba relief camp sing si Mongbung Babu Khan gi mi siga children home halina golsida leiriba adegi mathangda se stadium sports complex Bidanagar da leiriba aduga Baupura gi jimpal da leiriba aduga MSU office da leiriba changde phamdok dan leiriba kai kalani awana ta dan displace la wedana leiriba relief camp singda koi jiki foundation ani sina angamba koi mayam da angamba koi ngamja bakara mateng pangjabani The अक्षय पत्र फाउंडेशन गुवाहाटी ये एक रजिस्टर्ड ट्रस्ट है जिनका काम है हर दिन देश में 75 लाख स्कूल गोइंग स्टूडेंट को मिड डे मील देना। अभी मणिपुर में जो घटना हुआ ये घटना होने के बाद आज ये संस्था ने यहाँ के लिए ड्राई रेशन किट जिसमें चाल डाल तेल नमक सोयाबीन सूजी हॉर्लिक्स बिस्किट इसका हर पैकेट का वेट 20 kg है और यहाँ जिन लोग घर बार छोड़ के हम अपना रेस्ट कैंप में या रिलीफ कैंप में रह रहे हैं इसके लिए भेजा है। आप सभी लोग जानते हैं Khanganjaba ama lamdam asigi maming leirabi lady skin specialist Dr. Sahajubin Basir ningthaukaba namit khudingi well care medicos Lakhipur town da laktuna layengadauri kudung saba si lobi ho advance booking gi damak well care medicos Lakhipur town gi mobile number 8134835398 number asida call tawbirago Khanganjaba ama health care amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore health care gi field da skill development oiriba medical laboratory technician
technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak pijabagi khudong chaba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcherda practical tobagi khudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcherda lengsimbirabu natraga mobile number 9395732456 da pau phaunabiu Potsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operational Theatre Technology Tamni. Graduate Hospital Practical Class Tajabani. I have Thahum Madi Matun the Operation of my Pangmasis Sabanam. High river courses Hojiki Matamda Yang Kudong Chaba, Amos and Periods and Madinana course and hygiene. Mayamsu High River Kudong Chaba, Silovina, Wafam Hygiene. I give me from the side of the I suggested Institute of Medical and Paramedical Science the pastor Japan and the SMDEP Civil Hospital ICU technician and Aroibada Maroipa Pao Amukhanna Chandrayaan 3 na thagi kha thangba lemaida mai pakna khongda khiba sida Barak Tampak ki mapari Wai Bisal Singha gi mingsu mun aidana lehorgani Bikram amadi Robert Pragyan gi thabak haukre nimit 13 ni chumna mathau pangthoklaba matung amuk 13 ni mathau lepkani Chandrayaan 3 gi maipakpa sigi matung Bharatna Aditya L1 mission hauragani haina ISRO gi chairman S Somnath na phongdokre Humpumapan suba National Film Award fanglaba singi minglaw thokre Romi Maitei gi aikhoi gi yum amasung Saikhom Ratan gi Beyond Blast mana phangrakre Lakhidraba Oza Thokchom Krisamhun gi maphamda Maira Katunai kai khumna zakre amasung Aksai Patra Foundation amadi Bisho Hindu Parisatna Chana Thangna Polam Singh yenthokre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare